Imis Paodam yang tabi di bakwai punamapu Reena Naorem na taram na okchari. Masigi maruiba pauda. Manpek na kaukiba pung taraga nipal gi total shutdown na miyam gi mahusagi punsida chauna kaiba pikre. Hanagi Prime Minister Indira Gandhi gi mapok numit pu Kwame Ekta week haina palan taunaki. Lok Sabha da opposition na JNU gi mahiroi amabo police na ubagi matang da government pu maral sikre. Mapungoy ba paumu pizari. Parliament ki ningtham mifamda CAB puthokpa yaroi amadi chanhanba yaroi haiduna Manipur Peoples Against Citizenship Amendment Bill Manpek amasung North East Forum for Indigenous Peoples NAFIP na haukiba ahing nongyai-dagi ngasi nimidang pung 3 faubada kauriba total shutdown na state asigi miyamgi mahusagi punsida chauna akaiba pikre. Total shutdown asida pamdaba thodok tholaktanaba lambi lamjau singda security na sauri yungbagumna yungduna akanba section thorang laukibaga loinana tongan ba mafam kayada section mifam sing pangthonaki. Total shutdown asina maram oiraduna lambida passenger gari amata chenakide dukan kaithel ayamba thonglonaki Manipur lenga na ngasi lenga ki employee sing kanana bahaibadagi lenga ki office sing di security ngalaga thong hangnaki adubu mahaisang ayambadi thong thingnaki. Mahiroi sing mahaisang kanakide duga masidanatana mapalda sakhigedaba amadi mapaldagi changlakadaba passenger gari singcho chap lepki aduga naik lining lai solamadi chataba yadaba thabak natana gari ayambadi chanakide. Panba yabadi Manipur lenga ki makhada leiba office sing amasung mahitampham sang sing thong hangduna mausagumna thabak taunana ba state ki chief secretary na Cherolama ngarang thokibaga loinana hukumasi indaba employees singi mathakta chapsaba thabak lauhatkani haina su lauthokibani. Masiga loinana Imphal Municipal Corporation asu corporation asina konba mafamda leiba nupi porfam sing yauna dukan amasung laloliti ki mafam sing miyamgi yengduna hangbina basu khangan kibani. Parliament ki hojik chathariba ningtham mifamda Citizenship Amendment Bill puthokpa yaroi amasung chanaba yaroi haibadabida Manpek amadi NAFIP na ngarang ahing nongyai-dagi chathakiba shutdown na Kaching District ki Kaching amadi masigi akoibada tariba khulsingdasu chauna akaiba pikre. Ngasigi shutdown manungda Kaching Kaithel khuntak lansi ki aduga dukan sing thong hangnaki de lambida gari chenbagi chang yamna hanthaki school college kanaki de. Shutdown asina Wabugai gi lamkhai bazar dasu chauna akaiba piki Wabugai lamkhai bazar kanaki de aduga dukan singsu thong lonaki. Jiribam district asu Manpek Jiribam branch na sawatuna total shutdown asigi mami chauna tari. Mahusagumna lambida gari chenakidre duga dukan sing thonglonaki amadi government school amadi office singi employees singdi Jiribam police na escort auduna chanaki. Manpek Jiri branch ki convener Y Roman na phongdorokibada hingnongyai-dagi ngasi nimidang wairam pung 3 faubada kaukiba Manpek na kauriba total shutdown asida Jiribam dasu Manpek Jiri branch na saruk yajaba amadi sawatli aduga makhataba Manpek amadi NAFIP na cap ki mayokta changsalakpa khongjang khuding damakta saruk yagani haina phongdoki. Manpek na kauriba total shutdown asida ngasi asi Jiribam dasu Manpek Jiri branch na saruk yajaba amadi sawgatpu oina ngasi su ekogi badnasi full support tawbo oina saruk yajari loinana makhataba Manpek amadi NAFIP na notice ke oina changsalakpa khongjang kaya dasu Manpek Jiri branch na matam chupada lepkani amadi cap ki mayokta lep. Chief Minister N. Birena haikre isu punama wari sanaraga resolve tauba ngamgani masigidamakta sarkarna thong launa hangli kanagumba singna misunderstanding issue sing resolve taunabagidamagta sarkarna thong launa hangli wafam asing asi ahanba Manipur Rifles ke banquet hall da pangthokpa Kwame Ekta week thoramda Chief Minister na phongdokhibani. Mahana makha taraduna nagagi waroi sin amadi cap ki matangda kokomi amadi Manpek na sangsileba khongjang lenga ka punna faminaduna wari sanaraba matungda India government ta punna taksin minase.
Mana makha taraduna CAB na karimata akaiba piroi haibasi Union Home Minister na kayarak haikrabane hojik lairiba issue asi yamna sensitive oiba matamni mana aningba apamba fongdokpada yamna section na wakal munna khalaga ngangba fai aduga mana aningba apamba tawbigano hojik lairiba issue singi matangda center ga aikoiga pau faunari masida mana tawning haiduna ban khara tawsin shutdown khara tawsinduna aikoi ase makoigi makhada thamlaga sasan tawbagumna uhanba ase tawhaningde apunbagi saktam gidamakta aikoina risk lawri aduga makoi khara asina lebak nungsibagumna tawba aduga makoi natrabadi maraibak nungsibami leitrabagumna pangtawda tawbigano legwa lebak kairaga aikoi kadaida leigadoribano aduga bill ase parliamenta puthoktringaida union cabinet hana puthoklaga khanagadabani haiki I repeatedly urging the request to the people of the state, the word, the commitment, this was given by the Honorable Union Home Minister regarding CAF. That has to be carefully weighed and watched. He already said it in the Mizoram that he will definitely protect the interests of the indigenous population of the Northeast. That must. Right now, the bill is not placed in the parliament. It is in process. During this, why we should hesitate? We can urge, please don't do this, please don't delay this, please do this. We can request it. But before putting something, before finalizing something, this kind of the agitation, calling ban, silent strike. So I don't think it is not good. Please don't do it. Let us please come and let us talk. Let us discuss what we can approach to the central government. Let us go join. Matungda si Minister na National Integration ki wasak lohon ki aduga Agriculture Minister B Hangkalian na preside tawbaga loina na CAF NPD Minister Karam Shyam aduga Tribal and Hill Affairs Minister KSC PACD Minister Daiko Diko Education Minister TH Radishyam aduga Chairman Manipur Control Board Radha Kishore aduga MLA Singh Satyabarta Lukoi Ngamthang Haukiba Madi DGP Additional Chief Secretary Commissioner aduga Secretary Head of Department Sing Loinana Civil amasung Police ki makok chongba official singsu saruyaki hairi Manipur Pradesh Congress Committee MPCC na sinduna India gi ahanba nupi Prime Minister Oirambi Lekhidrabi Indira Gandhi gi chamasumna ani suba mapok kumon numit Kwame Ekta Thoram ngasi Congress babanda palan tawkre Thoram aduda MPCC gi makok chongba luchingba sing amadi karmi kyana saru yaduna Lekhidraba Indira Gandhi gi photo da leisu katuna ikai khumnaba utki Thoram aduga mari leinana MPCC gi Vice President T Mangi Babuna Lekhidraba Indira Gandhi na pamjaramba thabak thoram sing amadi lebaki damakta katholamba sing adu matung induna chatpagi tangai fadaba lei haina phongdoki Mahana makha takibada Congress Legislature Party Leader Oibobina Luchingduna Chatkiba Legislature Group na Prime Minister amati Home Minister unana bahona bada unana bagi tanja pidaba se laibak thibani haiki Ngarang Kokomi gi Assistant Coordinator Manpack ki co-convener gi Thaugai Puriba amati Haujik Manipur Muslim Welfare Organization MMWO gi headquarters gi President Suwairiba Abdullah Fundrai Mayumbu Maram Ichacha dana Imphal East District Porompat Police na Fajin Kibabu MMWO na akan mamong da condemn tawi haina MMWO headquarters gi General Secretary Aminuddin Moijing Mayum na Fongdorakli ngasi MMWO gi Hata da Labor Office da pangthokpa paugi mifamda Aminuddin na hai ngasi Labor ki asuk yamna luraba ihawasibu na thainaba haiduna apikpa amadi asonba kangbubu kihenbagi matagumna MMWO gi office da CM gi worker kharana luchingba sel pamba mioi khara changlak iho yawbo yaroi haina nongmai utuna ki hallam ki aduga thawdo sigi matangda organization asina Porompat PS ta report tawraba matungda madugi ona tainabada Lebaki issue asi na thainaba pandamda MMWO gi president bu lengana fajin dona thamba asi MMWO amadi Manipur gi mitei pangal pumbana condemn tawi aduga Abdullah bu fajin dona thambana issue asi na thaibagi mahuta mahakumba mioi chama
थोलकनबा सेम सादुना लई हाइबा से लेंगांगना खंगदबनी एदुगा अथुबदा अब्दुल्लाबु कंडीशन अमता यावदना थादोकदबनी करिगुंबदा अब्दुल्लाबु थादोरत्रबदी लेबाग असी मई हौरकनी हाइबा से खंगजिनफम थोई फ्रेमवर्क एग्रीमेंट की वरोइसिन अमदी कैपना मणिपुर हिरम अमतदा सोहनबा यारोय हाइनसु अमीनुद्दीनना मखाताना फोंदोरखी असिगुम्लबा लेबाक निंगबा मियोय अमको लेबाक इशू नाथैनबा होनबदा फाजले थबि हाइबसि मसिक तसेंगना लोकसिनि यानिंदे अमसुंग लमदमसि मियामसु यानिंगलो हाइना आइगी मोता थमजरी लोय लोयना असिगुम्लबा अपिक पकंगलोपो हंथनिंगि मवंगसे मसि गवर्नमेंट तोबिकनो तसेंगना लेबाक इशू की दमक थोलक मी खुदि मक्सु मारे फाजिल खबि बितारते नसी आइकुक लेबासे करि ओरकदे हाइबसे ngasi लमदमसि पालिबा दि लेंगाबना मुन्ना खंथबि बितारकाले मरमसिना अब्दुल्ला फुंद्रै मयंबो कंडीशन अमत यावदना अथु मतम द थादो पुयकनबा गवर्नमेंट की माइकेदा National Cadet Corps NCC Imphal da Microlight Aircraft Virus SWAT induct tawkhre aduga ngasi Birtikendrizit International Airport ta pangthokpa thoidokpa thoram amada Manipur gi Chief Minister N Birena thoiba mitunglen oina saru yaraduna Microlight Aircraft ase induct tawkibani masi NCC gi cadet singda flight training pinana bani thoram aduda Education Minister TH Radishyam Brigadier RS Sethi Secretary to CM Geoffrey Ningthozam NCC Imphal gi officer amadi cadet sing amadi atai mioi kya su sarwyaki thoromadu da wangang laduna CM N Birena hai Microlight Aircraft Virus SWATC power driven single propeller aircraft ni masida Manipur gi NCC cadet singna aircraft ase paibagi haisingba du uthohalagani haiki All Assam Manipuri Students Union Amsu Lankipur District Committee na sinduna ningol chakubagi thoram South Barak Rural Development Complex Hall Lankipur da pangthokre Lankipur Silchar amadi Sonai dagi lakpa ningol sing punna humfu henbana thoram adu saruk yaki loinana lamdam asida leiriba maira paibi lok kayagi ima singsu ningol chakubagi thoram asida saruk yaki ngasigi honglakliba matamgi khonglei asida ningol amadi nupi oibisinggi thodang yamna chawi eduga matamga chanaba mawongda ikhoigi firep niyom chumna lofam thoi haina mara paibigi luchingbi soibam ongbi jentrina phongdoki amadi amsu gi thogaloi oiriba mache machal mabung mapwa oibagi mari hena chepsinaduna mahiroi khunai amadi leibak miyam gi damakta hanba leitana thabak thorom kaya amsuna pangthokigani haina so amsu Lakhipur District Committee gi President Kongrabam Vikramjina Phongdoki Lengan fi amamamna ningol chakobagi kudol poroina amsogi mabung mapwa oibasingna mache masal singda kudol su tamki Imphal More lambi gi Lokchau Thong More Driver Union na semjilagani More ward number 9 da laiba More Drivers Union More Imphal gi office ta Paumi Singa unaba amada union na sigi President Sominthang Haukib na phongdorakibada Imphal More lambi gi Lokchau Thong Bridge gi Fibam yamna choksin bana gari sing chathok chasin tawbada khudong chadriba sing ase kongnana ba haiduna union asina miyam gi yenglaga hairiba thong ase hayeng tang kun gi numidang pung 3 tagina tang kun mathoi gi ayu pung 3 fawbada semjingada ba maramna hairiba matam asida lambi asida gari sing chenbi dana ba miyamda mahana appeal torokli More Driver Union sing na hayeng se repairing tawgani maram aduna majamda khanghan ningbasi Hayeng 20 November 6 PM dagi 21 November 6 AM phawba line da challiba gari sing da hairiba matam manung sida chatbi ganu haina appeal tawjari Ngarang November gi tang 19 gi nungchil pung 3 makhairom tabada khudeng tabida taba Taranithoi Suba Assam Rifles ki personnel singna Lokchau da lambi achat o sing check tawbagi mamingda More Police ki manungchanba M Chano Village dagi Lamsi Chungdim Mapuroiba Thanglemnang Longdimbu molest tawkibabu Hill Tribal Council High Station akanba mongda condemn tawrokli molest tawbagi thabaga do Taranithoi Suba Assam Rifles ki personnel ani na sathakibani aduga hairiba personnel ani asina ngasidagi numit nini gi manungda surrender tarokadabani karigumba personnel ani asi surrender tawdaba tarabadi makhal makha kayagi akan makongjang Taranithoi Suba Assam Rifles ki camp ta thomjinduna chatharagani haiki
Hengatlakliba hostel fee hanthau haibagi demand tawriba Delhi gi Jawaharlal Nehru University gi mahroi singbu police na China kanthakibadagi thawokpu ngasi Lok Sabha opposition member singna government pu maral siduna kanna takhatkre 0 hour gi matamda Trinamool Congress ki Saugata Roy Congress ki TN Prathapan amasong Bahujan Samaj Party BSP gi Kunwar Dennis Alina thong adugi damakta government pu maral siki mahroi singda force season akiba adu laibak tibini aduga lairaba mahroi singna hostel gi fee thiba ngamnana ba hengatliba fee hanthagadabani haina Saugata Roy na haiki Prathapan na haikibada fee gi senpham hengatlakibagi mayokta protest tawriba mahroi singbo force na namthaduna higher institution bu government na muthana honari Nationalist Congress Party NCP Chief Sharad Pawar na hairiba wafam sing adu khangnana ba mapok chamarak pokpa tari haina Shiv Sena gi luchingba Sanjoy Raut na phungdoki Sharad Pawar na Congress President Sonia Gandhi ga unaruba matungda Congress NCP Shiv Sena ga punduna Maharashtra da government sembagi wafam leite haina NCP gi chief asina haikibani Chahi Humudra Gamapal Suraba NCP Chief Sharad Pawar na haikibada Shiv Sena BJP na tongana Mikhal Phongna kibani aduga NCP Congress na so tongana Mikhal Thengna kibani aduga Amaromda Shiv Sena gi Sanjoy Raut na di December manungda Shiv Sena na luchingba government Maharashtra da leigani masida chingnaningai karisu leite aduga member chaniga marifu Nepal leiba Maharashtra Assembly da Shiv Sena amasong BJP na chungsinnaduna Mikhal Thengna kibani loinana majority phangki adumainamak Mikhal mamangda yanakiba wafam BJP na ngakte haiduna Shiv Sena na yetpadagi government semba ngamdabadagi state ado president's rule thamlibani aroibada maroi pau amhana pijari Manpek na kaukiba pung 19 gi total shutdown na miyam gi mahusa gi punsida chauna kaiba pikre Hanagi Prime Minister Indira Gandhi gi mapok numit pu Kwame Ekta week haina palan taunaki Lok Sabha da opposition na JNU gi mahiroi amabo police na ubagi matangda government pu maral sikre Masih damak tadi mes Paodam loisinjari miyam bu mohanna khumjari